Channel asibu nungsibiduna namit khudingi Rashifal tabiribasingbu ahanbamaktada ikuknana khurumjari. Ngasi emung mayamgidamakta pathokjarake namit khudingi oiba Rashifal August ki tang 8 2025 ki Rashifal aduni. Channel asibu subscribe tawbiramba amadi video asibu like tawbiramba share tawbiramba kaubiganu. Ahanbagi Rashi asina Mes Rashi. Mes Rashi singi oina pukning langba sokan thengan bagi dasa piri. Maram aduna khara section biu. Mathangi Brisa Rashi singi miyoi singna mingsat mayeng taba lalol itiki thabak thauramda sel puthaba piri. Mathangi Mithungi Rashi singi oina lanthum sel sangba yeknababu ngamjaba piri. Karkat Rashigi oina thabak tawbada mai pakpa nongaiba pau tajaba piri. Mathangi Rashi asina Sing Rashigi oina imung manung puksel tinaba marup mapangi mating fangani. Mathangi Rashi asina Kaina Rashi haksang da turai irei senba sel thum satpa piri. Mathangi Rashi asina Tula Rashi aki akhang nangba imung da pangdaba phal piri. Brisak Rashigi oina wakhal losing thokpa phiral mamai sumba matamni. Danu Rashi singi oina aningba thabak pangthokpa ngamba marup mapangi mateng fangjaba piri. Makar Rashi singi oina lanthum satpa potmang saimang tawbagi dasa piri. Kumbha Rashigi oina angam athauna sanbiba marup mapangi mateng fangjaba piri. Mathangi aroiba Rashi asina Min Rashi sel thum mangba imung manung mahi langbagi phal piri. Channel asibu subscribe tawbiramba amadi video asibu share tawbiramba kaubiganu.